Pausa di yumpam oiba ngasigi special program amagaloina atopa maruiba pau kharasu update taujari. Kadai phogba ningtamda phongdok chaba yabage khangdre ibirakba Romendrajit Moirangcha. Taibangpan asida miyuiba usik amadi marol thokpa jiba khudingmak freedom of speech amasong expression fajana lai. Makhoi mafam matam chana khongningba patamda khonge. Kudamoina aikoi miyuibana sel gidamak natragana chana nabagidamak yoklib ok phawba mabuk lamlabadi kanna khonge. Miyuibai koi gi chin haiba organ ama palibasi sanabagi khakta nate ngangning bangang thokpa jaliba yamna maru oiba kayat amane. Isagi aningba apamba sauningba nungsiba janingdaba tukachaba hangoina khudingmak chinna loina phongdoknare. Pokpada yaujaraklaba kanana sunamduna thambangam laroidaba miyuibagi hakni freedom of speech amasung expression. Aikhoina fenda bo mafam khara hairobadi aina jade constitution thingi hekta hairabadi freedom of speech amasong expression thambiram liba karigino ND national hekta orabadi mipum kudima constitution bo sitna na khangnaba education amade awareness program chakta dribasin karigino sauning bada mang tharaga penta duna thamoi sopa wai khara hairabagi damak hawai thongba pijab gimphot ningthijana wakal tana ba counseling tawibadi yadabra karamba wai hairoga anti national oi anti constitutional oi khangjadaba Miam dadi jot ki face marks amam loin opirabra. Asum na chinchu na tonchu kan na mention kre wangang ba yadre sor hon basu lip khidore. Coronavirus dagi ngak thok na ba pambai di face marks upa. Social distancing ngak pa khud chatoi na hamba sanitizer sindabesne. Malemda coronavirus na landar ke basi kumja lising ani taraga mapangi December 3 loiram dai dagine. Kodong thingai singji ki manung da mi virus sisu amane masina positive oibadagi thaba phangdabagi laina corruption ki laichat drug karbar ki lahau saba phangdabagi awabana singba laina laichat mayamna kumlaina puraba anaba amagum miyob khunai sida lisang sin anarakle thaina ki warida samu mathon pena khongbagi nungairaba wari amasu lai tasenamak samu mathon da khongleba pena du samuduna tanaba khongbanate samudi sanadi pena taba hairoi Penadi mina tagadabani ngasi khongjariba sisu sana tarabanate masibo thawai jawna tabiriba sing mi ngakta oramgane tasengbak haujik ki matamda freedom of expression amadi speech na aikoi miyam da taklibadi phattaba mayam am urabasu afaba ngakta oi aigadabane huranba mayam thengnarabasu sadu sannyasi ngakta thengnaragi aijen gadabane phatte haibo wahaisi ka henna ngangrurabasu yumjaw yawre tasengbak freedom of expression haibagi mohta fear of expression haibana sanagadra khanjai freedom of expression da miyam gi thamoi da fear of expression on ki basi kuire all india radio imphana ayuki pung tarit makai gi pau manung chana pau sising gi maruk iba pau sing lokhalaga khana nainabagi yamna nungai ba tharom ama yawram bane madusu suru muru da tumin lathok pikre khana nainabadu da akhang ai sing aduna asumba khara khajik nganarakpadage oiram gadaba male freedom of expression na cheda mayik wana lehauraga Miam ki machindana fear of expression ki face marks na ningti jana mention bere masi oi batai miam ki lengak democracy ainari bado hauji ki matam da democracy chatli bale bhak amagi citizen am oi ke airabade vote thada bakak tingamba aduga ngangthok padi ngamdraba lonthok taba apangba mi am oi ge dabane matang asine ningsing lagi main camp haiba phajaraba larik adugi aiba national socialist german workers party nazi gi luching puren obirab honorable hitler German gi senjok paibasing fajana mathau haplaga thadorakiba angau hoine malem gi puari da sakhangnariba lengak sakti paiki pami khudemak magi tungda akan ba sakti amamam lepke malem da dictator ni haina khangnariba Hitler gi tungda su German gi capitalist industrial sikna phaigak faina lepke bane tungda lepi na ba sakti marang kaina leitaba mina malem gi lengak on gi puari da phauki ba yaudre dictator sing asi makhoi ba sakti hapir ba guru sing adu natana Atainadi makoina tokthorpa mathong maram khangdraba thabak sing adu soire lale hairuba yade khallubada yamna nungsi masagi suriba khara phangnanaba honabada pidolaba jiba makal ama on khrabani ko makoise misem yam aikoidana tikendrajit thangal gi acting makoi bu loibirba kuridep sing adugi mafamdana mamai phet hairodana makut ani lon naraga I shall obey whatever you tell me sir asumna honorable Benito Mussolini su Italian Francis Party ke founder leader oirame Marxu senjok paibising na thadokiba angau popotne German gi Hitler ga marup oiduna senjok paibising gi jai fanabagi dabak lairaba sinmi ke gi imabuk thanna thaklaga taibang thadokiba dictator amane
Makoising asi Malemda miyamgi freedom of expression bo makhona net kharaga zaram met pe lengak chathagiba honorable ngaktane miyamda namthak tawdana mikhal tahungani mikhal dului khraba matungda miyamgi mawa lobiroi miyamna thagatkiba mihuching adu phawba jahundana lengak ki warep mayam am lawkhre democracy na autocracy natragana reign of terror ondringeda miyam ekhoi section hawgadabane chanjau paibasingda khurji parga chingbada question chenjariba asaba modi sing asina miyambo sumnaba faja fajaraba nausum isai khya lepalaitana saksille hawjik lairabasinggi fibam nongmagi fasal lakidre sandrembi imadi khwang yore sandrembi imadi ngaksam yore haibada haina sandrembi mamagi mathwai kanbinaba kana su tholakidre Malemda Technology Chaokhtpada khwaidagi mangjil thare Laibakni haina napal tawjariba America asi lairabasingna hingbada khwaidagi waba Laibakni Masaki sahi yankai suraba phawbada long khongtong tuna phaimakai panba ngamjadraba sinmi mayap hauzik America da Laire nongmagi manungda macha singga suunaba phangjadraba sinmi marang kaina lamdam da Laire asumna nongma lambi sidaida khiliba neta manba nungi murti am laurage rajniti tawriba ikoi masel amana amabu hullaga ngangna basi toglasi miyamna loina khangdokhragani rajniti karbar tawminariba ikoi masel hunnaba haibasi phate masina aigi freedom of expression ne atop pau amadana soire khngna lalhangumse miyobe khunaida matam pumbada niyam chumna chatpa haibasi yamna tangna thokpa thodok amane aranba khongthang thangjin baibasi adumak thoktuna lakle aduba soire khngna lanna adum chathankiba haibasi asum khongthang oiroi lanna chatkibasingi marakta politics ki machatta soinanaba chatkibasi chumthokna pukhonabada yamna wana thokle politics ki machatta soire lanna thangjin khiba khongthang asina khunai aduda tangdu laita handaba laiminariba ikoi masalgi marakta nusihandanabagi singchep thajinbagi maru hunduna lakle politics da lana thanglakli khongthang asi vote phangnanaba vote kananaba honarakpa lanjang amane vote bank sagatnaba honarakpadagi soire khangna aranba meikairomda thangjinduna lakle aranbasing asina ikoi masalgi marakta amana ababu thajanadabagi changso hengkadalle hawjik manipur da mayuknadba issue singki marakta lamdam sida yalawwaidagi khunda leitaduna laklaba yalawmising marwaina midai singki saktam da singnaba amagumna khudung thiba kyamarom mayuknaduna laklibasigi maru oibadi politics ki soire khangna lalhankhiba thausilnane midop miyan chasingi issue amba lamdam sidagi yalawmisingna mayukna raklibasi politics ki aranba khongthangnane midop miyan cha kya vote bank sagatna ballo soire khangna lana voter list da chalanduna makoi gi khongdapham ama pirubadagini masigi mahina assembly constituency khardadi yalawmi voter list ki masingdagi midop miyan chasingna helabane handak nau no wathok oiriba kangpok pe district ki manung chanbada leiriba Koubru Laifamlen ki matang asi politics ki soire khangna lalhankhibadagi oigane wathok asigi maru ngasi ngarang da oina horakpanate phamba chalaga hippa challi haiduna Koubru chingsangki makhongda nauna khunda leitadun leireklebasingna makoi gi right talakpane reserve forest area da nauna khunda leitadun leireklebasingna makoi gi haiduna claim torukliba asiso politics ki khudong chaba lawnaba vote bank phangnanaba honabagi thauseldagene Gram Panchayat area da chalamba Koubru Laikha ki mafam khara autonomous district council ki marung chalan graba matungda nauna khunda leitarabasing lamdam sigi asengbai lahumira haiduna engchanbagi mohta vote ki damak sempi sabirakpana Koubru chingsang maru koklaktuna mahausa ki akoibagi phibam da akaiba pibada natan laiminariba phorob singki thabak thorom singta singchep thaba horopane vote phangna bhonabada politics ki asoiba khongthangna manipur gi nongchuk pangbada leiriba jiribam district asi mitok miyan cha singna hena mapung oiraklabane Handak Manipur Legislative Assembly Committee amana visit tawrubada jiribam district asida leiriba Anganwadi Center kharadi Manipuri lol thoktaba Bengali ngakbasina chalaidun leiramlabane masina ikoi masalgi marakta nungsinabagi mari sagatpada jamna chauna akai phalakpa yai haujiki amadi tonggi mironna akaiba pigadaba politics ki masatasi chumthokpa takai phade soire khangna lalhan bai basi maraibak maramdam nungsiba thamoi sengba politician nate nakala marumdasu editor da chelakpa pauthang amada positive losin dhagum sida ikai khumna jariba editor atai da minam sori ba tawrabasu hawjik malemgi mafam sin pathungna mi painariba covid pandemic india da second wave ki akan basai thing bayuk lariba cherak asida covid test tawbada positive oire haina khangna sasinna ba negative oire aibagi certificate pargalam damasida changnaba hona ba haibasidi namjon bagi thabakni haina lawfam thoge misagama masana positive oire aiba hek khangjarakbaga voluntarily maruk mapak imung manung ki mioising amade khunai sigi miyamdagi lapthokna samnadana leijanaba honaba amade covid layang sangda sangdra punsi hingnaba honanaba lambi thibana lebak masa taba minung si leiba miyobegi masatni haigane masi ngamnaba honagane masigi ona taina bada atamnana virus asi sandokna ba honabagi thawuk manipur dasu
chathramb yaure haina pau phangle malemgi chawkholakliba Laibakni harba Spain da phawba covid positive oiriba mioi amana masagi office da changdun mioi kya da covid virus sandoklambagi maran da phakiba yaure handaki covid second wave sida India ki asoba state sing amari Manipur da positive oiriba masing khangen engalaklibagi maram mapandagi changlakpasingna sasinaba negative oire haiba certificate pairaga changlakpa yawba amari Manipur manungda lairibasinggi manungda tasengna positive oiribasingna maromdum section pa watpadagira haiba sidi ngasi di chnglakningai oire Howjik di sasinaba certificate piba yaure habisi khngdaraklabani Manipur da changlakpada negative certificate pair libasing asi thajaningai oihandre hena section ba mathau tarakle masiga loina madugumba fake certificate sing adugi khongul liba abadi miyoi sing aduba phagatuna matik chaba serak pinaba honaje pangsin naduna laifam thokte adongi W.Poireiton wangkhai makha tarakpa atopa pau amadaso physical distancing gi kanglon ngatrabadi covid patient amana miyoi chamri sopna tarukta sandokpa ngame Indian Ministry of Health and Family Welfare nangasi phongdokhibada physical distancing ki kanglon sing ningthina ngakpa ngamdrabadi covid patient amana miyoi chamri sopna tarukta SARS CoV-2 virus namit kuntrani ki manungda sandokpa ngame haire Tijin homjin badagi khanglakpadi physical distancing ki kanglon sing ngana satrabadi miyoi abana namit kuntrani ki manungda miyoi chamri sopna tarukta sandokpa ngame haina COVID-19 ki matangda paikat pa thaurang sing paikat kadaba amadi update sing khanaba madamda official amada phongdokhe Niti Aayog ke member health Dr. B.K. Polna citizen sing da haikibadi tangai fediba leitrabadi jumgi mapan da thokanu jum manungda leirabasu marks ubu mapan gi miyoi sing jumda changhan gano haike COVID ki wairek lebe phibam asida social distancing habasi jamna maru oi aduga marks amasung sanitizer sing da khudongtiba hanthalli haike Indian Council Medical Research ICMR na thijin badagi khanglakpadi COVID patient amada lockdown manungda chatpa social distancing ningthina ngaktaba tarabadi Namit kuntrani ki manungda miyoi chamri sopna tarukta infection sandokpa ngami haiba khangkhe atopa pau amadaso doctor amasung nurse sa kayat neklagade Laibak asida coronavirus pandemic kansilaklek ngai sida Andhra Pradesh government pandemic asi thengnaba specialist general duty medical officer amasung atai health staff sa kya matam kharagi oina nekna bu warip lawkhre matam kharagi oina contract basis da specialist lising amaga samaga umpotara general duty medical officer lising amaga samaga umpotara Staff nurse rising adi anesthesia technician chahum sukna taru NNO chahum MNO chahum amasung spinal chahum engage tawna order thokle aina principal secretary Muddada Ravi Chandrana nawasing mita phangdokhe state government makoibo covid management gamari enen atha taruk nekane state asida coronavirus case masing hengalakpaga loinana Health and Family Welfare Commissioner government da specialist amasung atai staff sing makhatana mathau tawna na ajakre Aruiba content sing asiki maruiba pau khara asip pau dam jariba Manipur local news YouTube channel amadi Facebook page asedagi yengbiri popana bappa thakajari channel asina tamda kanarabadi subscribe tawidi person subscribe tawbiru bolonena like and share tawusu kawigun namakpo ambukana thakajari